Churachandpur Behang Fawbagi Lambi National Highway Oihalagani Behang Anisuba Mori Ama Oihandana Commercial Hub Semnaba Hotnagani Hana Chief Minister Nung Thomam Birina Fongdokri Tabak Amata Sudan Lupa Crore Nipan Lakun Mapangi Senfam Haina Thokri Haina Congress na BJP Langata Maral Siragli Kunja Signa Go to Hill Gi Kanabakari no Haina Hanglakli Paumi Singna Pau Fomo Matamda Kupna Tizinlaga Achum Aran Kangdoklaga Fomo Matautai Haina IPR Minister Dr. Sapam Randana Fongdokre Amadi Thaubal District Police Commando Personnel Ama Duty Tafamda Nongmai Namasa Mathanta Kapsin Jaduna Suicide Taunaba Hotnakre Aruba Piram the Lakanakre IS News meeting Tabiri Bapum Nampu Ahan Muktada Monica Mayengbam Taram Ukchari COVID-19 ding ngakthok na ba khutoin hambiu hand sanitizer season abiu mask upiu fitterugi distance ambiu yai makai vaccine dose suna kapthok biu injection bahabisana pomna makiyai pabani hojik pau sandok na pizari Churachandpur dagi Behang Fawbagi Lambi Ningthina Semkatuna National Highway Ohenbaga loinana Behang asi Anisuba Mori Ama Ohenduna Commercial Hub Semnaba Honagani Haina Chief Minister Nung Thomam Birina Fongdokre Wafamasin asi Churachandpur gi Peace Ground da State ki thakta pangthokkiba Jawangkut ki thoram haudokpada CM na Fongdokhibani Lawropan thalorga pangthokpa komhai asi Churachandpur gi Tuibong the Labour Peace Ground that Chief Minister Nong Thomam Birena Atoy Mitunglen Oiduna Haudokibani. Thoramasida Rajya Sabhagi MP Sana Jawale Semba, Minister Lai Sangtem Susindro, Haikam Dingo, Nemja Kipgen Namade, MLA Sapam Kunjageshwar, LM Kaute Yauna, Maru Evamio Kiana Saryaki, Sigi Kut Thoramado, Chief Minister Nong Thomam Birena Haudokle Haina, Lautok Lavatung that Nat Kyo Bajagoi Isekia Udkip. Chief Minister Birena Chinkuki Mizo Thadoge Kumai Chawang Kutna Lakpada Miamda Yaifa Paujel Pibagaluna Thoram Asibu Sindi Langli Basing Tungan Bafurup Sing Sida Ikai Kumnabu Udki Ahan Manipur Rifle Ground the Pangtopakut Thoram da Yaubalakpa Ngam the Basingi Damag Kalaga Mamang Chahidagi Kut Kumhai Kangpok Pida Pangtok Paho Bagaluna Handak Chahiki Oina Churachandpur da Pangtok Panihaki Kut Lawyer Matung Tha Siki Kundagi Hogadoriba Sangai Festival gi Saruk Ama Oina Kaupum Amadi Behang the Pangtokadoriba Thoram Singi Damag Sem Sadun Lane Basukangan Ki Churachandpur gi Peace Ground asi Lupa Koti Ama Lagyang Kai Changna Semjin Sazilagan Haina Fongdoki Bagalodina Chief Minister na Social Media the Tagalak Bawahi Singbu Tazaduna Natabawakal Kandanaba Ngasigi Tiliba Miam the appeal Toki Sports the koi zati leite dharma ki khana leite sports is sports aduga Churachandpur ki praja mayam ki healthy society am leine na hona bada stadium leiba yam drakar lei chona koi miyo bo ina polpane koi hingminarga lakpane koi leiminarga lakpane koi nungsi na leimina se community amaga community amagi marakta koi different khana ba thangum si akan ba zati na masing yam ba kangbu na masing yam da ba kangbu tuhotpa taunagum si amat to ne koi bharat ki nagarika moina manipur ki praja moina koi Punna Nuksijana na Himinasi, Aduka Kutna Lakpasida, Amohana, Manipur Sida, Zati, Mayamgi Marakta, Amokana Nukshinabgi Marisation ba, Ana Yek Lataba, Awana Tadaba, Adugumba, State Ama Wenbisunu. Imphal dagi kilometer chani kunipan rom chatlaga thanon kendra ki manung chan laiba gal kap kot atagi gamhui fawba kilometer kuntarit sangba lambi semnaba pradhan mantri gram sadak yojana PMGSY gi makhada thadakhiba yamlaba senpam lupa crore nipan ga lak kunmapan thabak mana amta sudana mari lenaba singa manaraga haina thokre haina Manipur Pradesh Congress Committee MPCC gi president ki Mega Chandrana phongdoragli Manipur lengak na PMGSY gi makhada lamdam asigi chingi manung Jena Laiba, Bapam Singilambi Pibam Pagatnaba Tabakaya, Baikalabasu, Lenga scheme Kaya from Topama from the Jab Chana, Yaudabadagi, Mami Yamna Chowna Tahori, Galkap Kotagi, Gamhui, Faubagilambi Rang MPCC President K. Mega Chandrana, Luching Bakangbu Mana, Mafamaduda Hakting and Chatuna Yangsin Ki, Yangsin Kongja to Kamari Lena, K. Mega Chandrana Hakibada, PMGSY Gimakada Lengak Tabakaya, Baikalabasu, Chingi Manung Hanjina Laiba. Miamna chathok jasin tauba analayeng gid amadi lalod itik ki damak lambi faunabada awaba khudong cha daba kaya mayok nari
Hairiba lambi asi PMGSY gi makhada phase ahum thokna khaidokduna thikadar amana thabak suba hauki scheme asigi makhada paikhatliba thabak asi kumjali singani kunda lambi semba saba amade koila thaba loiri haiduna mari leinaba department na certificate piramki adum oinamak lambi asi semba ga mari leina mafam asida thetiba lenga ki sign board asida kumjali singani kunithoi haina iduna thamniba asi chu miyamda utchaibani Jingi mafam kayada lambi sembaga mari leina RDNPR gi minister na Congress ta ngang ki bawafam sing adugi aseng ba chumba khudam pamlabadi hayeng hekta mafam asida laktuna yengsin ba yagani haiki minister na gadi gi thau hapchagi chatminasi haiki bawafam gi matang da palladuna hari bawafam mafam asida chatnaba MBCC gi magai achangba gadi gi thau hanjagi haiki Tabak sungsu sudana miyam gi damak thadarakhiba yamlaba senfam manghankiba sigi matangda laukhat pamthok pamatik chaba tabak athuba matamda laukhat pagaloinena mara leiba khudingmak cherak phanghan loidra haina su hangki loidana minister su moral ground da karigi pham thadok loidorbeno haiba wahang hanglakte Corruption tauba lengak na tega na haiba sidi swaida amu haibirano sumnagi thabak khara tawramaga paisa lokthokpa su nateba is totally loot tauba honorable minister jo hayeng to chatpiro ba thaudo ai bu hanjege aduna sigi leiba situation sida hayeng maktagi right from tomorrow 8 crore 29 lokthokpa se thaba amta suramdre block topping toramdre adagi akoi gi WBM loramdre aduga Paumi singna pau phomu matamda kupna thizilaga achum aran khangdoklaga phongbu mathau tai haina ngasi IPR minister Dr Sapam Ranjan na phongdokri Imphal gi niti ipad chuthekta leiba information and public relations IPR gi office ta pangthokiba humdramari suba information and public relations day gi thoramda wafmase minister S Ranjan na phongdokibani Thoramadudam IPR gi Commissioner M Hare Krishna, IPR gi Director Hisnam Balkrishna, All Manipur Working Journalists Union Amju gi President Wangkim Cha Shyamjai, Amadi Editors Guild Manipur gi President Khogendra Kromdam na Athoiba Metunglen Singh oina sarugyaki Minister S Ranjan na makataraduna digital gi matam oirakpana social media da achum aran khangna pau kaya ama thagatlakdiba asidagi chection phamthoi digital technology asi lana sizinagum se haki CM ga tanaduna di IPR gi haidok tana leiriba thabaki fol athubada haidok handuna staff watona leiriba asi mensanduna matik java department ama ohellagani haina so minister na thazaba biki hoje IPR da leiriba riba documents sing asi tungda horakliba journalist sing gi damak ningthina thamba mathau tai haina so Dr Ranjan Phongdoki Nagalamromda Manipur gi hojik leiriba state asida drug na ohellakliba phibamasi amatta oina thingminna haudrabade tongi mirol ama motkiba yana leiri hai Fraternity the lady Kangun Sugum was a kitten appeal to the news verified or happy na by the Mata, not the objects the news create was the social media. I'm like to create the revenues, which is not an achumba news. And Sugum was a kitten verified to one a quick Hana archives lady, but Matam Karala, the Pangaroidoni, Uroidoni, Sugum was in the Yari Makai, digitized or a storage, Canodam, Tamregadi, Magi. Thobal District Police Commando personnel ama duty tawfamda masada issue tawba nongmaina masa mathanda kapsinjaduna suicide tawna bahotna khre aruba phibamda sokpadagi kudakta Raj Medicity Hospital da pukhatuna laikatna khre thodok thokfamdagi pressna phangba pawda thodok asinga se ayuk pung 10 rom tab matamda charangpat nepra company gi lamlong mari phangmada police ki gari khamduna duty tawduna leiringai da thokhibani hari Masa mathanda nongmaina kapsin badagi soklaba personnel adudi MD Sahidur Chahi Kuntramanga Leifam Yaidi Poktuli Haldagini Mahak 8MR gi personnel ni Thobal Police Commando da attached tawduna leibani hari Manipur da hauki papung kun marida mioi amata COVID positive oiba thengna khite active case masing tara taruk leiri COVID command control room dagi thadorok report ki matungina laichal astagi mioi ahum leina astagi naba fagalakpa thengna ki fagalapagi chang chada marfudrani pandasmik mari manga da leiri Manipur da ngasi fawada punna mioi lak taruk lising humpu chani Nifumatoi COVID test tawkibagi manungda COVID positive oikiba mioi punna lak ama lising kontramapan janipan marfumanga sukre laijar asina maram oraga mioi leitaba yaukide amadi lamdam asida laijar asina maram oraga leikidaba punma migi masing asi lising ani jamani fuma pandaleiri
Haukiba pung kun marida India da nauna miyoi lising ama nifuhumdoi COVID positive oirei leikidaba migi masing na chap yangkhaini fagalapagi chang chada marfuda nipan dasmik taret nipan oiri apun ma confirm case na koti mari lak nifutaruk lising yangkhai mari chatruk kuntra nipan yaukre active case na lising tara taret chatruk tara nipan ni laina asnamaram oraga leikidaba migi masing na lak mga lising kun mapan humdra taret ni laina astagi naw faduna discharge tawkiba migi masing na koti mari lak nifu mathoi lising mapan ni laina astagi ngakthok naba vaccine kapthokiba apun mamigi masingna koti chani taramapan lak humpumari lising marfudrani thoi chani humpuni pan henkre malingi oina covid la chatna khwadagi hena sok alabale vaccine manungda US in ahanba India na ani suba madi France na suba daleri awang nongpok state singi oina Assam na ahanba Mizoram ani suba amadi Manipur na suba daleri Kilometer marfudrani thoi sangba rengpang lambi amadi tamenglong tamai kangpokpi lambi bu national highway oina lauthok pinaba parliament member Dr. Lorho P S Fozena prime minister da thamki wafam khanare amadi hairiba lambi singase anoba national highway oina lauthokpa yana leire policy decision leplaba matungda rengpang road amadi tamenglong tamai kangpokpi road bu national highway onthoknabagi wafam asi khanaba yaragani haina ministry of road transport and highways ki secretary IAS Alka Upadhyaya na che iduna khangalakre hari Cherak asida National Highway Imphal Jeribam lambi ki noni faudana chetliba lambi asi double lane oinaba pakthok chakthok pagi haujik jathariba thapak asina maram oiraga miyamna chathok tasin tawbada khodong cha dab kaya mayok nai hari hariba lambi matek asida khong lambi leitaba amadi lambi ki nakyeta leiba miyoi kayana lam khopchin bana maram oiraga khongna chathok tasin tawba miyamda amukka hena khodong cha daba mayok na hale lambi asida chatliba gari kaya Thingzinnaba yauriba ase yenglaga traffic police thambinaba miyamna appeal tarakli Manipur gi maru oina kuki ichil enau singi khwaidagi chawba kumhai Javangkot Ukrul district ki Mongkot Chepu village tesu harau tayamna pangthokli Shankai Khulgi Chief Paukhomang Haukip Yauna ADC Jamkholet Khongsai Kuki NP Ukrul District KSO Ukrul District Amade Litan Sharai Khonggi Chief Hamthang Baitena Thoram Haudokpada Maru Oiba Mitung Sing Oina Saruk Yaki Marak asida apunma Manipur matam isay kanglop amik ki sagnay raba sa isak payum nam suren na manung matam chada na laikitabada amik na awaba fongdorakli. Manipur matam isay gilamda mutnay draba kudol tamlamba artist asina laikidaba asina matam isay gilamda mensin bangam laroy daba achawba ahoba ama oina lehawragani haina amik ki general secretary na ngasi thokpa chirol amana hairi sa isak pa asina laikidabada amik ki member singna minute ani tumin na leptuna awaba fongdoktuna ikay kumna bodki loina na laikidrabagi imung manunggi awabada amik na saruk yari haina chirol aduna makha tarakli Manipur Chanura Laisam Marup Macha Laimagi Microfinance Manipur Chanura Chaukhut Marup Macha Chama Haudokhiba Chahi Kunmanga Mapung Farak Pagi Silver Jubilee Thoram Pangthokre Loinana Lub Asina Miyam the Yaifa Pau Jel Supirakli Nupi Singbu Masak Thokna Maning Tamna Hingmang Ngamjanaba Amadi Yumda gi natana leibak ki thaugai kaya da nupi oibi singna sarugyaba ngamnaba pandamna lingkhat kiba microfinance asigi ngasi pangthok kiba thoramadu da macha chamagi management committee gi chairperson pangambam Santi Kumari thoina thoramapu oina sarugyaki macha laimagi lifetime member huidrom board kainana macha laimana Manipur Khunaida nupi singna laurak kiba thodang amadi madung tarakpadasu amatta oina lauminanaba wafam phongdoki ngasigi thoram aduda macha laima founder member sing executive body gi Mihut Singh macha laima school gi staff amadi macha loishang singh gi thaumi singh susaryaki All India Kisan Sabhada affiliate tauba Manipur Laumi Marupki Kunmari Suba Conference ngasi Imphal gi Hindi Parishadta Hizam Irawat ki machanupa Hizam Indra Kumarna Langol Karal gi Angangba Firal Jingkhatlaba matung Jinglemna Thoram Pangthokre
पांगथोकिबा कॉन्फ्रेंस अदुगी डेलीगेट सेशन दा सरुक याकिबा किसान सभा की जॉइंट सेक्रेटरी अमसुंग संयुक्त किसान मोर्चा की मरुओइबा लुचिंगबा अमा ओइरिबा बिजू कृष्णना प्राइम मिनिस्टर नरेंद्र मोदी ना लुचिंगबा लेंगाक असे लौमी सिंगी याइफनबगी मायोक्ता लेबा लेंगाकनी लेंगाक असिना यामना साथिबा मवोंगदा खुंगंगी मियामबु ओत नैबगी थबक चथबगा लोइना कांगलुप नाइबा थौसिलदा थवाई यावदना लेरे मसिना अमत ओइबगी सकदमदा सिंगनरी ngasi modi lenga ki mayokta khwai miyam na punna jangsin batangai fadre masigi damak manipur laumi maruki mapangal kan khat halasi haina phongdoki ngasi pangthoki ba conference aduna laumi singi oiba point 32 yawba charter of demand ama warep loki National Legal Services Authority NALSA gi executive chairman Dr. Justice D.Y. Chandrachurna Kangal Lakpa Matung ina India Pumbada Mamang Thagi Tang Kuntramathoi dagi tha asigi tang tara humdoi fauba Azadi ka Amrit Mahotsab ki saruk ama oina pangthokleba legal gamari leinaba campaign ahum gi saruk ama oina ngasisu Manipur dasu campaign sing asi pangthokre Manipur State Legal Services Authority na sinduna Manipur Central Jail Sajiwa amadi Manipur Central Jail Imphal da pangthokiba ngasigi thauramadu da Member Secretary Masla OJS Mutum Additional Member Secretary Masla Bineshwari Maybam Jail ki official sing panel lawyer amasong PLVs singna saruyaki campaign asigi sarugam oina angang singi oina su child care institutions CCI da laidiba angang singi dama District Legal Services Authorities Imphal East Thoubal Tamenglong Senapati amadi Ukhrul na sinduna mari lenaba mafam singda virtual interaction thoram pangthoki Hojik Baugi Mrakthana Tem Break Amatang Lozari. Nungairaba Pausel Sky Hospital and Research Center Private Limited ta Malim Sinba Thungna sak khangnaraba cardiologist British Clinical Excellence Award phanglaba Dr. Shyam Kishore MAYENGBAM gi heart ki OPD Ningthau kabadagi thangja phawba yengzari matamna ayuk ki pung 8 dagi nungthil gi pung 1 phawbani nongmagi akaknaba patient masing 10 phawba khak yengzari sor honba waba thabak naba mihul chang naidana chongba kok ngauba oningba na chingba symptoms leiraba miyoi singna OPD booking gi damak phone number 8415934236 natraga 7005820192 da call tawbirau aduga heart attack amasung collapse tawraba patient singi damak 24 hours ki emergency service thamjari Ana Layengi office ki thabak amadi koi bachatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba pau amana Hotel Ambrosia dagi meter chamnarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall, DLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung tamya mutaram nukchari makhata pauda October gi 19 dagi haukiba Rani Garden New Training Camp Mai Pakna Chathabagi Damak DIG 22 Sector AR na 44 Assam Rifles ki headquarter da Chathariba Training Camp mafam da chatuna trainee singawari watai sanakre Tamenglong District tagi nupi yang kai teruk yang na punna miyoi chahum ni fumanga na sarug yariba camp asida DIG na trainee singi pukning thagat pagaloina khotna ba kanna ba pautak piki laibak sembada achaubu thaudang launa basu khangan ki training amari lena awat apana chingba kaya hangki bagaloina Tamenglong Battalion na training camp asi sin bibagi damak thagat pasu fongdoki Trainee Singna Camp asi sinbibagi damak DIG bu thagat pafongdoki AR na celebrate training asina recruitment rally da sungsoi soidana madeng pangani haiba wafam su fongdoki
नेताजी सुभाष चंद्र बोस की चामकुन मंगा सुबह बर्थ एनिवर्सरी सेलिब्रेशन कमिटी मणिपुर स्टेट कमिटी की इमरजेंसी मिफमा लालिब टांग अहुम की पुंग अनी ताब मतमदा इम्फाल की मेजर खुलदा लेबा मणिपुर प्रेस क्लब ता पांगथोकलगनी हारिबा मिफम असिदा स्टेट कमिटी की मेंबर सिंग अमदी कमिटी असिबु नुंगसिबिबा खुदिंगमकना मतम चाना लागदना मिफम असि यावरनबा कमिटी असि की जनरल सेक्रेटरी न थोकपा चिरोल अमना खंगलगले चिंजाक चाब थकप तौबदा अखोगी हकसेलदा मसिना कानब पीबग लोइना मसिना हकचांगदा सोखनबसु यावदब नते अखोइना चारी थकलिब चिंजाक सिंगी मरक्ता हकचांगदा सोखनब यावरी लोइना पुकनिंग वाखलदसु चैफु पीब यावरी सोदा यावबा अमदी अतै मखल कयागी हई मही सिंग सिजनबगा नुपी अमसुंग नुपा अनिमक्ता फर्टिलिटी हंथरकपगा नकनब मरी लेने हाइना एक्सपर्ट सिंग हाइरी हौजिक सानबगी पाउ लौबिरसी Boxing Federation of India की मिटिंग मखादा मणिपुर एमेचर बॉक्सिंग एसोसिएशन सिनुना स्टेट कुनिपांदगी बॉक्सर चनी निफुमाथु ने सरुगियादुना हयेंग फाउबा कुमन लंपाक स्पोर्ट्स कॉम्प्लेक्स की बॉक्सिंग एरिनादा चथगदौरिबा मंगा सुबह जूनियर गर्ल्स नेशनल बॉक्सिंग चैंपियनशिप ता मणिपुर की बॉक्सर सुप्रिया थोकचोम फाइनल चंख्रे सागर चनु मयेंगबम सेमीफाइनल दा माइथीबा नंगदुना ब्रोंज मेडल लौदुना मेडल अकाउंट हांगदोखरे चथरकलिबा चैंपियनशिप असिगी ngasi sanakhiba kg 52 dagi 53 कांगलुप की सेमीफाइनल बाउट अमदा मणिपुर की बॉक्सर सुप्रिया थोकचोमना अरुणाचल प्रदेश की बॉक्सर तारहपयाबु माइथीबा पिरमदुना फाइनल चंखिबनी सुप्रिया से चाही असगी मार्च थादा जॉर्डन की अमान द पांगथोकिबा एशियन यूथ अमदे जूनियर बॉक्सिंग चैंपियनशिप दा सिल्वर मेडल लौबा ngamkhibi बॉक्सर ने चैंपियनशिप असगी केजी 93 दगी 95 फाउबगी कांगलुपता मणिपुर की बॉक्सर सागर जनु मयेंगबम हरियाणा की बॉक्सर परीना पॉइंट अहम अनीदा माइथीबा पिरमदुना ब्रोंज मेडल लौखरे मणिपुर की पुन्ना बॉक्सर मापन सरुक याखिबदा सानरोय अनी खकना सेमीफाइनल चंखरे अमना फाइनल चंखरे संडे फुटबॉल क्लब लारिक येंगबम लाइकाइना सिंदुना लमलोंग थोंगखोंग आर्टिफिशियल टर्फ ग्राउंड दा टीम निपाना ग्रुप अनीदा सरुक यारगा अक्टोबर 19 दगी हौदुना चथरकिबा अनि सुबह मास्टर डॉक्टर एम मनाउदोन सिंह अमदी एम चंद्र सखी देवी मेमोरियल फुटबॉल चैंपियनशिप की ngasi sanakhiba match amada FLAM AI School na VFC ka gwabu goal ani sinoda maitiba pikre match asi mai pakraba FLAM AI School ki goal ani adu di Ranjit amadi Sachin na match ki minute 35 amadi 13 chatpada chanki championship asiki ngasi sanakhiba atopa match amadana FC Imphal Mayai Koibina TBS FA Taubung Khokpu goal ahum amada maithiba pikre match asi mai pakraba FC Imphal gi goal ahumna T Sailam Singson Roland Sidlo amadi Helal Sithauna mathang sitna match ki minute mari tarataruk amadi kontrantoi chatpada janki TBS FA gi amatangareba goal na L Devachandra match ki minute kontratare chatpada janki championship asigi hayeng match leiroi District Sports Association Kakching na Sinduna Lamjau Playground da team Marina Sarugyaraga DSA Kakching 3rd Division Football League ngasi haudokre League asi haudokpagi thoramda ROL Kakching gi President Dr. TH Ojit Singh amadi DSA Kakching gi President KSH Ibobina athoi mitunglen oina sarugyaki haudokpagi match da KFC Kakching nam TUC Thongjaubu goal ahum amada maithiba pikre match asi mai pakraba KFC Kakching gi goal ahumna S Amit Kumar P Harry Max amadi M Milanjit na match ki minute 13 mari amadi 58 chatpada mathang sitna goal amamam chanki match asida TUC Thongjau gi amatangarba goal na L Dharanjoy na match ki minute 92 chatpada chanki league asigi hayeng match leiroi Manipur Horse Riding and Polo Association is in Namapal Gangjibung da team Kunmapana Saruk Yaraga knockout basis da Thasiki Kunitoi the Gihoraga Chatarakliba Kuntrataruk Suba and Hazari Amadi Dr. N Tombi State Polo Tournament King Asisanakiba Harba Ground da MPSC team Sina Ikopning To Polo Club Kangabokpu Panjal Tanipan Anida Mighty Pikre match Simai Pakraba MPSC team Sigi
Jawan na panjal manga chankim, KH Arun Kumar na panjal mari, T Roshan na panjal manga chankim, S Abungcha na panjal ahum amadi S Bimol na panjal ama chankim. Ngasi sanakiba ani subag round da Tekjem Polo Club na Mairawa Polo Club khoya thongbu panjal taramathoy amada maithi ba pikre. Match asimai pakraba Tekjem Polo Club ki panjal singna K Jogendro amadi M Muhindro na panjal ahum chankim, M Dorien amadi S Ranjit na panjal ani chanki amadi M Abhigyan na panjal ama chankim. Tournament asigi hayengi ahanba ground da Moirang Polo Club amadi CRPF Polo team na sanaragani. Ani subag ground da Kuman Polo Club amadi Lampil Polo Club ani na sanaragani. Manipur Tennis Association ki mit makada Imphal District Tennis Association sinuna association asigi tennis court Lampil Pata chatharakli ba Alta Championship Series for Under 14 amadi Under 16 Boys and Girls National Ranking Tournament ki ngasi sanakiba Under 14 Girls ki quarter final match singda Hirva Rangani nam Okram Damalibo game taruk sino damai thiba piki Arnavi Devnath na Minal Seikhpu game taruk ahum damai thiba piki Under 16 Girls ki ngasi sanakiba quarter final match da Adrika Rajnath na Laishram Nandanibu game taret manga taruk mari damai thiba piki pre quarter final match da na Arnavi Devnath na Minal Seikhpu game taruk ani damai thiba piki chatharakli ba tournament asigi hayeng tongan ba kanglup ki semi final match sing amadi double event sanaragani. North East Olympic Association ki media makada Shillong na yumbu oiraga tha asigi taradagi hauraga tarataruk fawba Meghalaya gi pangthokadoriba Meghalaya da pangthokadoriba ani suba North East Olympic Games ta Manipur gi oina sports discipline taranipan da saruk yaragani hari Games asida MOA gi Vice President Moirang Tem Rachandrana Chief the Mission Oregani Lonyanam MOA gi Executive Member and Ingo Chobina Deputy Chief the Mission Oregani Haina Manipur Olympic Association gi Emergency Executive Council meeting na October ahumda laukiba warip na leple haina chirol amada hairi Jusa kam Haibo Jadonang Memorial Knockout Football Tournament ki Silver Jubilee Tharam Jadonang United Sports Association Jusa Rasinana Haibo Jadonang gi Pognafam Kambiron Village ki Common Ground da Keep the Dream Alive Haiba Team the Pangthokre Nasi Pangthokiba Tharam da Thoy Mitunglen oina sarugya kiba Manipur Lainga ki Special Contractor PH Adaina Organizing Committee Sanaroi Singamadi Kambirin Khulgi ahal laman singbu thakat pa phongdok laduna Kambirin haiba khul asep ningtam lanmi haipo jadonang gi poknavam oi bagalonina hauragli bana harol singnasu mahakna pamjaram bakaya singi matung induna ruching bakaya puthokna ba hotna pham thoi sana khotna ba haiba asi haujikti mahi masing tambagi saruk ama oiraklabanina naha singna lam asda career ama semna ba hotna duna mafam asi ing tapa Mafam ama ohen se haki Jusagi hanagi President RK na tournament haudokle haina lauthoki bagalonina ngasi ahanba oina Rangkung FC amadi Satudai FC ani gi marakta sanakaba match da Rangkung FC na Satudai FC bu goal ani amada maiti ba PK Imphal West District Football Tournament na sinuna YWC Malongi Ground da October taramari dagi team tarataruk na group ani da sarug yaraga chatharagli ba mga suba SH Mani Sharma Memorial 3rd Division Football League ngasigi match amada YAC Urembam na MSA Malombu goal mari amada maiti pa pikre match asi mai pakraba YAC Urembam gi goal mari Robert Kalar na match ki minute ahum amadi tara chatpada goal ani janki M Vikas amadi N Carlis na match ki minute kun mari amadi nifunipan chatpada mathang set na goal amamam chanki MSE Malongi amatangar ba goal na Rajesh Kumar na match ki minute nifu chatpada chanki league asigi sanakiba atopa match amadana Kripsa Naremthong na KAL YC Chajing Karambo goal ani sinoda maithi pikre match asi mai pakraba Kripsa Naremthong gi goal ani na W Yaifabana match ki minute nifu manga amadi yangkai humdo chatpada chanki league asigi hayeng match leiroi Manipur Amateur Bodybuilders Association sinuna tha asigi kontrada GM Hall Imphal da pangthokiba tarahum doi suba Mr. Kanglaipak Bodybuilding Championship ta overall team champion gi title laukraba Gym Prabhavati Fitness Center Wangkai gi Sanaroi Singbu center sina sinuna ikai khumna khre
Sender asigi sanaroi taranipanda chamlaba thoram amaga loinina khodol porpituna ikai khumnaki sender asidagi sanaroi longjam Johnina sub junior kanglop ki overall title loki loinina KSH Sarju Kumarna junior overall gi title loki sanaroi singbu ikai khumnabagi chamlaba thoram aduda Prabhavati Fitness Center gi president W Birjit Mabagi secretary S Joy Chandramadi Mabagi founder secretary W Ibom Chana athoi mithunglen singoiki Mamang thagi tara taruk tagi hauduna tha sigi tara manga fawba thabu ama chupna chathagadaba thang ta de gi saruk ama oina kimax committee makhada thang ta de observation committee na thang ta for an ethical way of living haiba handak chahi gi pandam galonina lamdam asida leidiba school institution amadi organization singda tongan tongan ma Thoram kaya chatharakpagi saruk ama oina ngasi tara taret ni chanba numit asida Brahmapur Aribam Laikai da leiba nongpok mahikolda awareness program ama pangthokre ngasi gi thoram atuda school asigi administrator KH Kunjo Singh thabaktagi pothakraba ZEO Laitan Tem Damendro amasung B Bilki Sharma vice president ki max na presidium member Singh oina sarugyaki All Manipur Football Association Sinuna under 14 boys and girls inter-club football tournament thas ta pangthok lagani haidi tournament asibu saruk yana ba district association singnam team ani nominate tawduna thas gi tara fawba gi manungda lamlong thongkhong artificial turf ground da leidiba amfa office ta ming thajilak pa yagani haina chirul amada khanghalakli ngasi nomagi oiba ingasa gi pau pizari Ngasigi oina Manipur da khwadagi sakhibagi chang asi Celsius degree 18.9 oiki khwadagi ingkhibagi chang na Celsius degree 13.3 oiki nuksita yawa ising malingi chang na ayukta chada marfumari amadi nungtila chada nifu oiki aroiba da muroiba pao Churachandpur dagi behang phawbagi lambi national highway olhalagani Behang ani subamori ama ohenduna commercial hub semna bahona kani haina chief minister nongthom birena phongdokre Thabak amata sudana lupa crore 9 lakh 18 gi senfam haina thokre haina Congress na BJP lengang tamara sirakli khunja singna go ki kana bakari no haina hanglakli Paumi singna pau fongu matamda kupna thizilaga achum aran khangdoklaga fongu mathau tai haina IPR Minister Dr. Sapam Ranjana phongdokre Amadi Thawal District Police Commando personnel ama duty tawpamda nongmaina masa mathanda kapsindaduna suicide tawraba hotnakre aruba phibam dalai kanakre Ngasigi oina di IS News na pizza papao matang asida loisinjari.